Sivarajki friend kharasu leirami kaaduda moisu magi thokpa wari taunari Sivarajka makhoi anisu ahangba table amada changsinduna phaminne laina karishu khalude decoration tawriba mayamda phajai haina wari su sumsari Sivarajti lainana sarakliba wari duda hoi mai karishu khumakte laina su amuk tumin leki Sivaraj na wangang laktambaduda Sivaraj laina bu yinglaga tapna kauri laina ai nangonda wa ma hainingi kaino birthday numit sida kaidorage nang yam down oiba mali nasak to kenta fresh oizadeba haraudrabo kenta natraga birthday sin basida pain da balaibra adu natraga na chahi hapsilakpagi nungaitira asnatida nangna engondagi thakra hanbasida nungaitaba mali nangise kem khalunuda aigise yoraktore si hairaga laina noi fagini tawraklibado matang icha chadana noksu nokningde Sivaraj nokte kaino haini hairaga haijisina yam aruba waga malhalli loi punsigi oiba khwaidagi maru oiba wani warse hairaga nangna lana khankradi haibagi pakhatpasu phawe hairaga aremba tagadra khanbagi chingnabasu lei handakti laina Sivarajki wada khara serious oirakpada munni lei chingnabasu phawrakle kaino haise Sivaraj phamlambado hogotlaga lainai manak laktuna angang bantar kulap amapi nupidugi mangda leido tapna thamlaga hairi ai nang nushi laina tawrakliba phibamda laina hairakliba wadu phokloi patringe phamlambadagi pho hogotuna khonjal kantakna lauri Sivaraj saurakni khangna haikiba wani aduna Sivarajti taplamna adumak hairi laina please ai bulana logano ikaibasu pigano ai nang munungshi Sivarajki waduda khangsaw sawninglakli nupido adugumba wakhal khalamgani haibadi sukan khaludabani mamanaba singna khuba khurei laina tofam khangdre mamit ushilaga sawningbado fathana bonei sawbadi sawgalaktre tapthaduna hairei Sivaraj nanga egadi friend ne friend haibasidagi ai ahen makhan manangon nangamloi pisak piklingai dagi luna tinaraklaga sumba waise nang aingonda haiba ngamlibani ne wakhaldo chumna chalo marup oiriba mari se pau tatnarakpe lainariba marup kila isigi wangbalange khalagadi Sivaraj ikaibana mamai ngangsille wangang pham leidre adubi ikaibadu lotsilnaga hairei chumme ai ahenba wakhal khankre maruf amagum tinaraklabusu punsi chupa maruf oina khallo haibadi wakhalsna yade thamoina nang munushiba phawkre apambasu pokre ahenba wakhalse aina warakpa ngamoidore senaba ngamdraba thamoisigi apambadudi nafamda ngasi haiduna khangankre masida nang yam lana khallagadi waraksarage lamhenba thamoise ai yam soikre laina wahaidu hairaga ye thangba mipangda panduna leiba marik saurba pido makut khodomina fatching thoklaga manghankre aduga sasinaba minok amaga loinana makha taduna hairei ke kaknawa tawrase lao makhuna pairiba angangba gulapto amuk hanna litliba coat ki pocket ta hapsinkhriduna mang tharaga mapanda lehoba mayamdugi manakta chatkre Sivarajki mamanabasingdo tumin leinei makhoi su laina da yenglamlaga loina thoknakre mapanda Sivaraj satkhruba kanda laina hena sawninglagle tawfom khangdabana masado kainom tawri mayumda haningba haidu yori sawninglobusu sawningna wadi ngangludre ke kakpham adomda lakle maso mapaga mamaga phamlibadugi nakta changsilaga phammi indu machagi sakpham ubada hairei kaidore laina saurangna na khummi kaisudode sana jawba magi na pide yenglei machagi asawba sakphamda kari tawrabano khalli mama mapa anima Sivaraj ka chatkidai nangbo aduga sawra halai sibu kaidorage ba kaidongnarage kaisudode asomna kan phamui mama na mayam marakta kaidorage jabo babong ayumda chatninge haima lakpada ngaire cake su kaktri kaidorage laina isuk suk thana hairei isa yam nungaitre
ꯑꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ? ꯈꯪꯗꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯦ. ꯀꯦꯛ ꯀꯛꯂꯝꯗꯥꯏ ꯄꯨꯡꯂꯥꯡ-ꯂꯥꯡꯉꯝꯃꯤ ꯏꯁꯩ ꯊꯥꯗꯨꯅ. ꯁꯤꯕꯔꯥꯖꯀꯤ ꯕꯔꯊꯗꯦ ꯑꯣꯏꯔꯕꯁꯨ ꯃꯄꯥꯒꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯍꯦꯟꯅ ꯏꯔꯥꯡ ꯇꯧꯏ. ꯁꯤꯕꯔꯥꯖꯀꯤ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯉꯥꯎꯁꯤꯟꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤ. ꯄꯥꯈꯪ ꯃꯆꯥ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯧ ꯅꯍꯥꯁꯤꯡꯗꯣ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯤ. ꯅꯨꯡꯉꯥꯏꯔꯤꯅꯤ ꯃꯈꯣꯏꯗꯤ. ꯃꯇꯩ ꯃꯅꯥꯎ ꯑꯣꯟꯁꯤꯟꯅꯔꯒ ꯗꯥꯟꯁ ꯇꯧꯕꯁꯨ ꯌꯥꯎꯔꯦ. ꯃꯍꯤ ꯃꯅꯥꯏ ꯊꯛꯆꯤꯟꯅꯔꯕꯅꯤꯅ ꯏꯀꯥꯏꯅꯔꯛꯇ꯭ꯔꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ. ꯁꯦꯜ ꯄꯥꯏꯕꯁꯤꯡꯒꯤ ꯁꯪꯒ ꯉꯥꯛꯇꯅꯤꯅ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯔꯕꯅꯤ ꯍꯥꯏꯗꯅ ꯇꯧꯖꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯤ ꯑꯣꯏꯗ꯭ꯔꯦ. ꯍꯥꯏꯔꯨꯔꯗꯤ ꯆꯩꯔꯨꯔꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯛꯀꯅꯤ. ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯀꯅꯤ. ꯆꯥꯎꯈꯠꯂꯤꯕꯅꯤ ꯍꯥꯏꯅ ꯃꯤꯇꯧ ꯇꯝꯕꯗ ꯏꯁꯥꯒꯤ ꯅꯥꯠ ꯆꯠꯅꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯊꯔꯛꯂꯤ. ꯊꯤꯡꯕꯤꯅꯕꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯗꯦ. ꯀꯔꯤꯒꯨꯝꯕ ꯊꯤꯡꯂꯨꯔꯕꯁꯨ ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯖꯤꯜꯂꯗꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯤꯅ ꯑꯗꯨꯝ ꯆꯩꯔꯛꯀꯅꯤ. ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯒꯗꯕꯅꯤ, ꯇꯝꯗꯕꯁꯨ ꯌꯥꯗꯦ. ꯃꯈꯣꯏꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯥꯎꯈꯠꯅꯕ. ꯑꯗꯨꯕꯨ ꯃꯇꯧ ꯇꯝꯂꯤꯕꯅꯤ ꯍꯥꯏꯅ ꯐꯠꯇꯕ ꯃꯇꯧꯗꯤ ꯇꯝꯗꯕꯅ ꯐꯠꯇ꯭ꯔꯥ? ꯃꯤꯇꯧ ꯇꯝꯕꯗ ꯏꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯝꯕ ꯆꯠꯅꯕꯤ ꯃꯨꯊꯠꯄꯗꯤ ꯂꯥꯟꯒꯅꯤ. ꯌꯦꯡꯍꯩꯗ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯗꯣ. ꯃꯧ ꯑꯣꯏꯔꯕ ꯃꯌꯥꯝꯗꯨꯅ ꯁꯦꯠꯂꯛꯂꯤꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯔꯕꯅꯤ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯃꯌꯥꯝꯗꯨꯗꯪ ꯎꯕꯗ ꯃꯤꯠ ꯅꯥꯔꯦ. ꯈꯔ ꯑꯃꯅ ꯐꯝꯂꯒ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ. ꯂꯩꯅꯥꯗ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯃꯊꯟꯇ. ꯀꯦꯛ ꯀꯛꯄꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯂꯥꯎꯏ. ꯑꯃꯃꯝ ꯑꯣꯏꯅ ꯏꯟꯅꯔꯒ ꯐꯣꯇꯣ ꯃꯌꯥꯝꯁꯨ ꯀꯥꯞꯄꯤ. ꯃꯅꯤ ꯕꯥꯕꯨ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯁꯨ ꯂꯥꯛꯎꯗꯅ." ꯂꯩꯅꯥ ꯈꯔꯒ ꯁꯥꯎꯅꯤꯡꯂꯤꯉꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯕꯤꯠ ꯇꯦꯛꯏ. ꯑꯗꯨꯕꯨ ꯁꯛꯐꯝ ꯍꯣꯡꯗ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯪꯀꯜ ꯌꯥꯔꯅꯤ. ꯑꯩꯗꯤ ꯁꯤꯕꯔꯥꯖꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗ." ꯃꯆꯥꯅꯨꯄꯤꯗꯨ ꯍꯩꯅꯗ꯭ꯔꯦ ꯈꯪꯕꯅ ꯃꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ. "ꯅꯨꯄꯤ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯌꯥꯎꯗꯕꯁꯤꯗ ꯇꯜꯂꯤꯕ ꯑꯣꯏꯔꯤꯅꯤꯗ. ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯧꯖꯔꯅꯤ." "ꯍꯣꯏꯗ, ꯍꯣꯔꯦꯟ ꯃꯌꯥꯝ ꯈꯔ ꯆꯠꯅꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯀꯥꯞꯃꯤꯟꯅꯔꯣ ꯐꯣꯇꯣꯗꯨꯅ." ꯁꯅꯥꯖꯥꯎꯕꯅ, "ꯑꯩꯈꯣꯏꯁꯨ ꯀꯥꯞꯁꯤ ꯀꯩꯅꯣ ꯏꯇꯥꯎ." ꯃꯅꯤ ꯕꯥꯕꯨꯅ, "ꯀꯥꯞꯊꯣꯛꯁꯤꯅꯦ ꯏꯆꯥ ꯑꯅꯤꯒ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯣꯏꯅ ꯆꯥꯎꯅ ꯊꯦꯠꯅꯕ." ꯂꯩꯅꯥ ꯋꯥꯈꯜꯗ, "ꯑꯩ ꯌꯨꯝ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯁꯤꯗꯤ. ꯐꯣꯇꯣ ꯀꯥꯞꯄ ꯀꯥꯏꯅ ꯕꯗꯃꯥꯁꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯒ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯣꯏ." ꯀꯦꯛ ꯀꯛꯄ ꯂꯣꯏꯈ꯭ꯔꯦ. ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯅꯔꯤ. ꯏꯁꯩ ꯁꯛꯅꯔꯤ ꯒꯤꯇꯥꯔ ꯈꯣꯡꯗꯨꯅ. ꯁꯤꯕꯔꯥꯖ ꯂꯩꯅꯥꯗ ꯑꯃꯨꯛꯃꯨꯛꯇꯤ ꯌꯦꯡꯖꯔꯛꯏ. ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕ ꯁꯛꯐꯝꯗꯣ ꯍꯣꯡꯈ꯭ꯔꯦ. ꯀꯦꯛ ꯀꯛꯐꯝꯗꯨꯐꯥꯎ ꯆꯪꯂꯛꯈꯤꯗ꯭ꯔꯦ. ꯂꯥꯞꯅ ꯐꯝꯗꯨꯅ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯕꯗꯣ ꯎꯏ. ꯃꯌꯥꯝ ꯂꯥꯡꯅꯔꯤꯉꯩꯗ ꯂꯩꯅꯥ ꯃꯄꯥꯗ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯦ. ꯃꯌꯨꯝ ꯆꯠꯂꯒꯦ, ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ. "ꯏꯆꯥ ꯇꯣꯝꯕꯤ, ꯅꯪ ꯑꯪꯀꯜꯒ ꯁꯤꯕꯔꯥꯖꯀ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ. ꯅꯪ ꯄꯣꯊꯥꯅꯤꯡꯉꯁꯨ ꯁꯤꯗ ꯄꯣꯊꯥꯎ. ꯑꯩ ꯍꯥꯏꯒꯦ ꯑꯪꯀꯜꯗ." ꯏꯟꯗꯨꯅ, "ꯏꯕꯦꯝꯃ ꯃꯔꯩ ꯇꯧꯅꯨ. ꯅꯪ ꯅꯊꯟꯗ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯔꯨꯒꯦ ꯍꯥꯏꯅꯣ? ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯁꯦ ꯑꯩꯅꯔꯣ ꯁꯤꯕꯣ? ꯃꯤ ꯃꯌꯨꯝꯁꯤꯗ ꯇꯜꯂꯦ ꯑꯩ. ꯀꯣꯟꯅ ꯑꯩ ꯁꯤꯕꯔꯥꯖꯀ ꯁ꯭ꯀꯨꯜꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯒꯦꯕ. ꯊꯥꯡꯃꯩꯒ ꯆꯠꯂꯒꯦꯕ ꯑꯩ." ꯁꯅꯥꯖꯥꯎꯕ ꯎꯄꯥꯏ ꯂꯩꯇꯦ. ꯂꯩꯅꯥꯅ ꯉꯝꯂꯦ. ꯃꯆꯥꯒꯤ ꯃꯔꯩ ꯄꯥꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯦ. "ꯉꯥꯛꯇꯪ ꯐꯝꯃꯨꯁꯦ, ꯅꯪ ꯇꯥꯃꯣꯌꯥꯏ ꯀꯧꯔꯛꯀꯦ. ꯑꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯤ." ꯃꯅꯤ ꯕꯥꯕꯨ ꯍꯧꯒꯠꯈ꯭ꯔꯦ. ꯃꯃꯥ ꯃꯆꯥꯅ ꯐꯝꯂꯤꯉꯩ ꯆꯥꯅꯕ ꯌꯦꯟꯕ ꯍꯧꯔꯛꯂꯦ. ꯔꯤꯁꯤꯒꯤ ꯃꯥꯝꯃ ꯏꯕꯣꯍꯜꯁꯨ ꯌꯥꯎꯔꯤ. ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯃꯊꯦꯜ ꯃꯌꯥꯝꯗ ꯄꯨꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯌꯦꯜꯂꯤ. ꯑꯃꯒꯤꯁꯨ. ꯃꯌꯥꯝꯗꯨꯅꯁꯨ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯆꯦꯟꯗꯨꯅ ꯅꯪꯅꯕ ꯍꯣꯠꯅꯔꯤ. ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒ ꯆꯤꯟꯕꯒ ꯎꯍꯧꯗ꯭ꯔꯗꯨꯅ ꯂꯩꯅꯥꯅ ꯐꯝꯂꯤꯕ ꯆꯤꯌꯔꯗ ꯃꯈꯣꯡ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯏꯕꯣꯍꯜ. ꯂꯩꯅꯥ ꯃꯅꯤꯡ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯇꯨꯁꯤꯜꯂꯝꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛ ꯐꯝꯊꯩ. ꯍꯨꯒꯠꯄꯤ ꯇꯣꯔꯤꯕꯗꯣ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. "ꯃꯥꯃꯥ ꯁꯣꯛꯄ꯭ꯔꯣ?" ꯏꯕꯣꯍꯜ ꯇꯞꯅ ꯍꯧꯒꯠꯂꯒ ꯈꯨꯝꯃꯤ. ꯁꯣꯛꯇꯦ ꯃꯥꯃꯥ. ꯃꯥꯃꯅꯅꯦ ꯎꯍꯧꯗꯕꯅꯤ. ꯁꯥꯎꯒꯅꯨꯀꯣ ꯏꯆꯥꯅꯨꯄꯤ." ꯏꯟꯗꯨ ꯆꯪꯁꯤꯜꯂꯒ ꯑꯍꯜꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. "ꯇꯥꯗ ꯀꯩꯁꯨ ꯇꯧꯗꯕꯔꯣ? ꯑꯩꯈꯣꯏꯁꯨ ꯎꯖꯍꯧꯗ꯭ꯔꯦ." "ꯏꯕꯦꯝꯃ ꯑꯩꯅ ꯎꯗꯕꯅꯤ. ꯑꯁꯣꯝꯗ ꯆꯥꯅꯕ ꯄꯨꯔꯛꯎ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯍꯥꯊꯨ ꯆꯦꯟꯕꯗ." ꯂꯩꯅꯥ ꯑꯍꯜꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ. ꯃꯐꯝꯗꯨꯗ ꯃꯆꯥꯒꯨꯝꯂꯕ ꯀꯌꯥꯒꯤ ꯄꯥꯈꯣꯟ ꯆꯠꯄꯗꯣ
ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯑꯍꯜꯗꯨꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯔꯦ ꯏꯕꯣꯍꯜ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛ ꯂꯩꯅꯥꯁꯨ ꯃꯕꯨꯡꯒꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯥꯅ ꯑꯅꯝ ꯀꯟꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯂꯩꯍꯧꯔꯤ ꯁꯤꯕꯔꯥꯖ ꯂꯩꯅꯥ ꯊꯣꯛꯈꯤꯕꯗꯨ ꯎꯗꯨꯅ ꯇꯥꯟꯅꯔꯛꯏ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝꯗꯩ ꯆꯦꯟꯊꯣꯔꯛꯂꯒ ꯌꯦꯡꯉꯤ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯃꯄꯥ ꯁꯅꯥ ꯆꯥꯎꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯏ ꯑꯪꯀꯜ ꯂꯩꯅꯥꯗꯤ ꯁꯤꯕꯔꯥꯖ ꯅꯪ ꯁꯥꯎꯔꯅꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯃꯔꯩ ꯇꯧꯔꯛꯇꯅꯅꯦ ꯃꯕꯨꯡꯒ ꯌꯨꯝꯗ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯈꯥꯝꯕꯒ ꯌꯥꯗꯦ ꯑꯪꯀꯜꯁꯨ ꯐꯅꯗꯤ ꯊꯦꯝꯕꯅꯤ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯕꯒ ꯂꯧꯗꯦ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯂꯛꯏ ꯊꯃꯣꯏꯗꯗꯤ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯦ ꯁꯥꯎꯗꯦꯗ ꯑꯪꯀꯜ ꯆꯥꯅꯕꯁꯨ ꯑꯝꯇ ꯆꯥꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯃꯥ ꯍꯌꯦꯡ ꯁ꯭ꯀꯨꯜꯗꯅꯦ ꯀꯩ ꯀꯩꯅꯣ ꯆꯥꯃꯤꯟꯅꯔꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯉꯁꯤ ꯁꯤꯕꯔꯥꯖ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯕꯁꯨ ꯊꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯃꯠꯇ ꯈꯟꯗꯕ ꯁꯥꯔꯒ ꯃꯅꯨꯡ ꯆꯪꯃꯤꯟꯅꯔꯛꯂꯦ ꯅꯨꯃꯤꯗꯥꯡ ꯂꯩꯅꯥ ꯊꯦꯡꯂꯐꯥꯎ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯦ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯁꯤꯕꯔꯥꯖꯀꯤ ꯋꯥꯍꯩꯗꯨꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯗꯨꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇ ꯔꯤꯁꯤꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯃꯇꯣꯝꯗ ꯈꯟꯖꯩ ꯄꯦꯟꯗꯅꯁꯨ ꯁꯣꯟꯖꯩ ꯅꯨꯄꯥ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯩꯔꯗꯤ ꯃꯆꯤꯟꯅ ꯐꯣꯡꯅ ꯊꯧꯅꯥ ꯐꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯔꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯅꯪꯒꯤ ꯂꯛꯅꯐꯝ ꯁꯥꯟꯅꯐꯝ ꯑꯣꯏꯅ ꯈꯜꯂꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗ ꯃꯄꯤꯁꯨ ꯌꯥꯎꯔꯛꯂꯦ ꯔꯤꯁꯤꯒꯤ ꯊꯧꯁꯥꯗꯕ ꯀꯩꯁꯨ ꯈꯟꯗꯕ ꯂꯥꯏꯊꯣꯛꯄ ꯃꯥꯟꯕ ꯃꯇꯧꯁꯤꯡꯗꯣ ꯃꯃꯤꯠꯇ ꯎꯔꯒꯅ ꯍꯦꯜꯂꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀ꯭ꯔꯁ ꯍꯥꯏꯕ ꯋꯥꯍꯩꯅ ꯏꯗꯨꯅ ꯈꯪꯍꯜꯂꯨꯕꯗꯨꯅ ꯍꯦꯟꯅ ꯂꯛꯅꯕ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯛꯄ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨꯅꯁꯨ ꯍꯦꯟꯅ ꯄꯦꯟꯖꯗꯕꯅꯤ ꯀ꯭ꯔꯁ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅ ꯐꯥꯎꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯅꯦ ꯈꯝꯕꯟꯕ ꯐꯥꯎꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯁꯤ ꯅꯪꯅꯗꯤ ꯈꯖꯤꯛ ꯊꯧꯕꯛ ꯈꯪꯕꯤꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤ ꯋꯥꯈꯜꯅ ꯃꯪꯂꯤꯉꯩ ꯃꯣꯟ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯉꯥꯜꯂꯛꯏ ꯚꯥꯏꯕ꯭ꯔꯦꯁꯟꯒ ꯂꯣꯏꯅꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯂꯩꯅꯥ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯜꯚꯤꯅꯥꯒꯤꯅꯤ ꯌꯨ ꯑꯥꯔ ꯃꯥꯏ ꯍꯥꯔꯠꯕꯤꯠ ꯃꯦꯁꯦꯖꯇꯨ ꯐꯣꯔꯋꯥꯔꯗ ꯇꯧꯔꯛꯄꯅꯤ ꯇꯥꯏꯄꯤꯡ ꯀꯟꯅ ꯇꯧꯔꯤ ꯃꯈꯥ ꯇꯥꯕ ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯤꯅꯣ ꯂꯩꯅꯥ ꯈꯪꯗ꯭ꯔꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖꯇꯨ ꯃꯉꯣꯟꯗ ꯐꯣꯔꯋꯥꯔꯗ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯆꯥꯠꯇꯨꯗ ꯑꯗꯨꯝ ꯂꯩ ꯇꯥꯏꯄꯤꯡ ꯇꯧꯔꯤꯗꯨ ꯉꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯁꯠ ꯄꯥꯏꯁꯤꯜꯂꯤ ꯄꯨꯛꯉꯥꯎ ꯉꯥꯎꯍꯜꯂꯦ ꯍꯥꯏꯕ ꯑꯩ ꯅꯨꯄꯥꯁꯤ ꯃꯤ ꯁꯨꯝꯕ ꯈꯨꯍꯩ ꯑꯃꯅꯦ ꯌꯨ ꯑꯥꯔ ꯃꯥꯏ ꯍꯥꯔꯠꯕꯤꯠ ꯀꯥꯏꯅ ꯑꯁ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯃꯃꯤꯠ ꯑꯣꯟꯈꯠꯂ ꯈꯥꯡꯉꯤ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯔ ꯊꯥꯖꯤꯜꯂꯤ ꯅꯪꯒꯤ ꯅꯨꯄꯥꯒ ꯔꯣꯃꯥꯟꯁ ꯇꯧꯕꯩ ꯃꯦꯁꯦꯖꯁꯦ ꯑꯩꯉꯣꯟꯗ ꯊꯥꯔꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯃꯨꯠ ꯀꯥꯏꯌꯦ ꯑꯣꯐꯇꯅꯤ ꯂꯩꯔꯤꯁꯦ ꯕꯔꯗꯦ ꯆꯠꯈꯤꯗꯥꯏ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯃꯥꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯜꯕꯤꯅꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯅꯤꯀꯣ ꯑꯩ ꯉꯥꯏꯈꯣ ꯅꯪ ꯋꯥ ꯌꯥꯝ ꯂꯣꯠꯂꯦ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯋꯥꯔꯤ ꯑꯝꯇ ꯈꯪꯍꯟꯗꯦ ꯑꯩꯁꯦ ꯐꯦꯛ ꯐ꯭ꯔꯦꯜ ꯑꯣꯏꯅ ꯎꯕ꯭ꯔꯕ ꯅꯪ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯅꯪꯒꯤ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯩ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏꯌꯦ ꯅꯥꯔꯣꯟ ꯆꯨꯝꯃꯨ ꯅꯍꯥꯟ 12ꯀꯤ ꯍꯦꯔꯣ ꯃꯌꯥꯝꯒꯤꯅ ꯀ꯭ꯔꯁ ꯕꯥꯕꯨꯗꯨꯒ ꯇꯧꯅꯔꯤꯕ ꯑꯦꯛꯇꯤꯡꯗꯨꯅ ꯀꯔꯤ ꯁꯤꯕꯔꯥꯖꯀꯤ ꯕꯥꯔꯗꯦ ꯆꯠꯈ꯭ꯔꯒ ꯃꯨꯠ ꯑꯣꯐ ꯑꯣꯏꯕꯩ ꯃꯔꯝꯗ ꯀꯩ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯝꯃꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄꯗ ꯂꯩꯅꯥ ꯉꯁꯥꯏ ꯁꯤꯕꯔꯥꯖꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯜꯕꯤꯅꯥꯗ ꯁꯤꯠ ꯅꯥꯟꯒꯩ ꯇꯝꯃꯤ ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯐꯣꯡꯗꯣꯛꯏ ꯏꯁꯧ ꯂꯥꯡꯂꯤ ꯁꯤꯕꯔꯥꯖꯅ ꯋꯥꯗꯣ ꯍꯥꯏꯔꯛꯄꯒꯤ ꯁꯥꯎꯋꯦ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯤ ꯑꯜꯕꯤꯅꯥꯗ ꯄꯥꯎꯗꯨ ꯇꯝꯕ ꯂꯣꯏꯔꯛꯄꯗ ꯍꯤꯛ ꯂꯥꯎꯒꯩ ꯀꯞꯊꯣꯔꯛꯂꯤ ꯂꯩꯅꯥꯗꯣ ꯑꯜꯕꯤꯅꯥ ꯄꯥꯈꯠꯅ ꯂꯩꯅꯥ ꯀꯩꯅꯣ ꯀꯞꯄꯤꯗꯨꯕꯣ ꯁꯤꯕꯔꯥꯖꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯩꯔꯣ ꯀꯞꯄꯤꯗꯨꯅ ꯂꯩꯅꯥ ꯃꯅꯥꯇꯣꯟꯗꯨ ꯁꯨꯠ ꯆꯤꯡꯈꯠꯂꯤ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯃꯣꯂꯤ ꯑꯗꯨꯁꯨ ꯌꯥꯝ ꯉꯝꯃꯤꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯕꯔꯥꯖꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯦꯅ ꯅꯍꯥꯟꯅ ꯍꯥꯏꯕꯤꯗ꯭ꯔꯕ ꯑꯩꯅ ꯐꯔꯕꯅꯦ ꯅꯧꯔꯤꯀꯥꯟꯗ ꯑꯗꯨꯝꯕ ꯂꯩꯔꯦꯅ ꯈꯪꯍꯧꯔꯤꯗꯣ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯍꯧꯔꯣ ꯇ꯭ꯌꯨꯁꯟ ꯆꯠꯃꯤꯟꯅꯁꯦ ꯀꯥꯏꯅ ꯆꯠꯂꯨꯅꯨꯀꯣ ꯀꯤꯠꯅꯦꯞ ꯇꯧꯖꯒꯤꯅꯤ ꯅꯪ ꯅꯣꯏ ꯐꯦꯃꯤꯂꯤꯁꯨ ꯈꯪꯅꯕꯅꯤꯅ ꯀꯅꯥ ꯈꯪꯅꯤ ꯅꯪ ꯐꯥꯈ꯭ꯔꯗꯤ ꯌꯥꯅꯤꯡꯗ ꯑꯗꯨꯝ ꯆꯠꯂꯦꯗꯣ ꯑꯩꯗꯤꯅꯅꯦ ꯇꯧ ꯇꯥꯕꯅ ꯅꯨꯄꯤ ꯊꯣꯛꯎ ꯀꯞꯆꯦꯠꯄꯤ ꯑꯣꯏꯌꯣ ꯍꯥꯏꯗꯦ
ꯅꯪꯉꯣꯟꯗ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯕ ꯃꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯑꯩ ꯍꯥꯏꯁꯦ ꯀꯞꯄꯤꯗ ꯇꯣꯛꯑꯣꯕ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯥꯀꯣꯡ ꯋꯥ ꯌꯥꯝ ꯆꯤꯠꯂꯦ ꯔꯣꯃꯥꯟꯇꯤꯛ ꯃꯨꯠꯇ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯂꯣꯏ ꯆꯥꯏꯍꯜꯂꯦ ꯅꯪꯅ ꯂꯩꯅꯥ ꯁꯧ ꯁꯧ ꯂꯥꯡꯂꯤ ꯑꯗꯨꯃꯛ ꯌꯥꯝ ꯄꯦꯟꯖꯗ꯭ꯔꯕꯅꯤ ꯉꯁꯤ ꯄꯥꯄꯤ ꯆꯟꯗꯥꯟ ꯕꯗꯃꯥꯁ ꯃꯥꯒꯤ ꯀꯞꯄ ꯅꯠꯇꯦ ꯁꯤꯗꯤ ꯑꯇꯣꯞꯄꯩꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅ ꯈꯪꯕꯤꯗꯦ ꯃꯥ ꯍꯥꯏꯗꯤ ꯈꯪꯗꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯤ ꯂꯩꯅꯥ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯇꯧꯔꯝꯗꯦ ꯑꯣꯞ ꯆꯠꯈ꯭ꯔꯦ ꯋꯥꯆꯦꯞꯇꯒꯤ ꯊꯣꯛꯂꯛꯂꯒ ꯗꯇꯥ ꯑꯣꯞ ꯇꯧꯁꯤꯜꯂꯤ ꯊꯝꯈ꯭ꯔꯦ ꯐꯣꯟꯗꯨꯁꯨ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯑꯣꯞꯀ ꯆꯠꯈꯤꯌꯦ ꯍꯨꯔꯥꯟꯕꯤꯁꯦ ꯅꯨꯄꯥꯒ ꯂꯣꯠꯅ ꯀꯣꯏꯔ ꯃꯥꯜꯂꯦ 12ꯀꯤ ꯑꯩꯒꯤ ꯍꯣꯞꯇꯣ ꯑꯣꯏꯗꯣꯏ ꯖꯥꯠꯂꯥ ꯅꯍꯥꯟꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯃꯥꯟꯗꯤ ꯃꯥꯜꯂꯤꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯂꯩꯅꯥ ꯁ꯭ꯀꯨꯜ ꯂꯥꯛꯏ ꯃꯊꯟ ꯆꯪꯉꯛꯏ ꯇꯞꯂꯤ ꯇꯞꯂꯤ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯆꯪꯂꯛꯏ ꯑꯕꯤꯅꯥ ꯉꯥꯏꯒꯦ ꯍꯥꯏꯅ ꯀꯦꯟꯇꯤꯟꯗ ꯐꯝꯂꯒ ꯒꯦꯠꯇ ꯆꯪꯂꯛꯄ ꯃꯤ ꯂꯣꯏꯅ ꯎꯕꯅꯤ ꯑꯗꯨꯅ ꯀꯦꯟꯇꯤꯟꯗ ꯑꯣꯏꯅ ꯐꯝꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯅꯤ ꯃꯌꯥꯝ ꯑꯃꯁꯤꯜꯂꯒ ꯂꯥꯡꯕꯗꯣ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯔꯤꯁꯤ ꯍꯥꯟꯅ ꯎꯔꯦ ꯀ꯭ꯂꯥꯁ 11ꯒꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃꯒ ꯄꯟꯖꯥ ꯁꯥꯟꯅꯕꯗꯣ ꯎꯔꯦ ꯔꯤꯁꯤꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯄꯟꯖꯥ ꯁꯥꯟꯅꯔꯒ ꯔꯤꯁꯤ ꯅꯣꯛꯃꯤ ꯇꯧꯔ ꯂꯩꯕꯗꯣ ꯎꯕꯗ ꯂꯩꯅꯥꯗꯤ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯃꯅꯤꯟ ꯍꯟꯗ꯭ꯔꯤꯕ ꯂꯩꯅꯥꯅꯤ ꯇꯧꯔꯝꯃꯤꯕ ꯔꯤꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ ꯁꯨꯛꯊꯣꯛꯂꯒ ꯂꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯉꯝꯃꯟꯈ꯭ꯔꯦ ꯉꯁꯤꯁꯨ ꯔꯤꯁꯤꯅ ꯄꯣꯍꯧꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯂꯥꯎꯁꯤꯜꯂꯛꯏ ꯂꯥꯡꯕꯒ ꯈꯦꯕꯒ ꯅꯣꯛꯄꯒ ꯂꯣꯏꯔꯦ ꯀꯦꯟꯇꯤꯟꯗꯣ ꯔꯤꯁꯤ ꯅꯣꯛꯂ ꯌꯦꯡꯈꯠꯂꯛꯄꯗ ꯂꯩꯅꯥꯅ ꯁꯨꯛꯂꯒ ꯌꯦꯡꯂꯤꯗꯣ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯆꯞ ꯂꯦꯞꯄꯤ ꯔꯤꯁꯤꯅ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯂꯩꯅꯥ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯍꯣꯡꯈ꯭ꯔꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯀꯥꯛꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯇꯞꯅ ꯖꯦꯂꯁꯤ ꯑꯣꯔ ꯑꯦꯟꯚꯤ ꯋꯥꯍꯩ ꯑꯇꯦꯟꯕꯗꯣ ꯇꯞꯂꯝ ꯃꯊꯟꯗ ꯁꯣꯜꯂꯒ ꯂꯩꯅꯥꯒꯤ ꯃꯤꯠꯌꯦꯡꯗ ꯔꯤꯁꯤ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯍꯔꯤꯁ ꯔꯤꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯍꯩꯔꯦꯅ ꯅꯪ ꯁꯔ ꯐꯥꯎꯟꯗꯔꯅ ꯍꯦꯛ ꯈꯪꯕꯗ ꯅꯪ ꯂꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣꯅ ꯈꯔ ꯍꯦꯟꯃꯜꯂꯤ ꯅꯨꯄꯤꯒꯗꯤ ꯁꯥꯟꯅꯔꯨꯔꯅꯨꯗꯅ ꯁꯤꯗꯗꯤ ꯋꯥꯊꯣꯛ ꯊꯣꯛꯂꯛꯑꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯐꯅ ꯈꯜꯂꯗꯤ ꯂꯣꯏꯅ ꯐꯕꯅꯤ ꯋꯥꯈꯜ ꯆꯨꯝꯅ ꯈꯔꯁꯨ ꯈꯜꯂꯨ ꯁ꯭ꯀꯨꯜꯗ ꯄꯟꯖꯥ ꯁꯥꯟꯅꯕ ꯀꯩ ꯀꯥꯏꯒꯦ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕꯗꯨꯅꯦ ꯀ꯭ꯔꯥꯏꯝ ꯑꯣꯏꯔꯤꯗꯤ ꯑꯩꯉꯣꯟꯗꯔ ꯅꯪꯒꯤꯁꯦ ꯅꯪ ꯇꯧꯔꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯌꯥꯎꯔꯝꯃꯅꯤ ꯀꯩꯅꯣ ꯄꯥꯟꯕ꯭ꯔꯣ ꯍꯩ ꯃꯤꯁꯇꯔ ꯄꯣꯄꯨꯂꯔ ꯖꯦꯟꯇꯜꯃꯦꯟ ꯌꯥꯝ ꯂꯦꯝꯖꯕꯒ ꯁꯥꯏ ꯅꯨꯄꯤ ꯇꯞ ꯇꯥꯏ ꯀꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯀꯣꯏꯔꯁꯨ ꯄꯔꯃꯦꯅꯦꯟꯗꯤ ꯑꯣꯟꯂꯤ ꯋꯥꯟ ꯄꯔꯃꯦꯅꯦꯟꯁꯦ ꯀꯅꯥꯅꯣ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯍꯥꯏꯔꯣꯗꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯁ ꯊꯝꯕ ꯅꯨꯄꯤ ꯀ꯭ꯔꯁꯇꯤ 1000ꯃꯨꯛ ꯂꯩ ꯍꯧꯖꯤꯛꯇ ꯄꯟꯖꯥ ꯁꯥꯟꯅꯔꯝꯕ 11ꯒꯤ ꯑꯉꯥꯡꯗꯨꯁꯨ ꯅꯪꯉꯣꯟꯗ ꯀ꯭ꯔꯁ ꯊꯝꯕꯩ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯅꯪꯒ ꯄꯟꯖꯥ ꯁꯥꯟꯅꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏꯗꯣ ꯊꯣꯔꯥꯏ ꯃꯆꯥ ꯀ꯭ꯔꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯈꯦꯠꯅꯩ ꯃꯤꯠꯇ ꯀ꯭ꯔꯁ ꯑꯣꯏꯕ ꯅꯠꯇꯕ ꯊꯃꯣꯏ ꯃꯅꯨꯡ ꯐꯥꯎꯅ ꯀ꯭ꯔꯁ ꯑꯩꯕꯨ ꯀ꯭ꯔꯁ ꯑꯣꯏꯕꯤꯕꯗꯣ ꯃꯗꯨ ꯊꯝꯕꯤꯕꯗꯨꯅꯤ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯁꯦ ꯌꯦꯡꯉꯣ ꯁꯨꯝ ꯀꯨꯏꯔꯔꯣꯏ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯛꯀꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯍꯟꯈꯤꯒꯦ ꯃꯥꯁꯨ ꯌꯥꯝ ꯃꯥꯟꯅꯒ ꯉꯥꯡꯉꯤ ꯆꯥꯛꯍꯟꯒꯦ ꯀꯥꯏꯅ ꯀ꯭ꯔꯁꯀꯤ ꯃꯤꯅꯤꯡꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯛꯑꯦ ꯅꯪ ꯋꯥꯁꯦ ꯇꯥꯔꯨꯕꯗꯩ ꯀ꯭ꯔꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯔꯤꯁꯤ ꯍꯔꯤꯁꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯒꯨꯒꯜꯗ ꯊꯤꯔꯨꯁꯨ ꯔꯤꯁꯤ ꯈꯨꯗꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯁꯤꯔꯤꯕ ꯘꯔꯤꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯄꯨꯡ ꯌꯦꯡꯉꯤ ꯃꯇꯥꯡ ꯆꯥꯅ ꯕꯦꯜ ꯇꯥꯔꯛꯂꯦ